ꯃꯩꯗꯨꯛ ꯊꯥꯈꯤꯕꯒꯤ ꯔꯣꯁꯁꯦ ꯃꯅꯥꯒ ꯌꯥꯎꯋꯦ ꯌꯥꯝ ꯐꯖꯩ ꯖꯨꯕꯥ ꯀꯨꯁꯨꯝ ꯑꯃꯅꯦ ꯀꯕꯤꯔꯩꯅꯦ ꯇꯈꯦꯜ ꯂꯩ ꯑꯄꯔꯥꯖꯤꯇꯥ ꯑꯉꯧꯕ ꯑꯃꯁꯨ ꯌꯥꯎꯋꯦ ꯑꯇꯩꯗꯤ ꯀꯨꯟꯗꯣ ꯉꯥꯛꯇꯅꯤ ꯆꯝꯐꯨꯠꯁꯨ ꯂꯣꯏꯊꯣꯛꯑꯝꯃꯦ ꯀꯧꯈꯥꯁꯨ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯒꯤ ꯒꯖꯔ ꯊꯕꯤ ꯀꯣꯕꯤ ꯑꯗꯒꯤ ꯊꯝꯕꯧ ꯕꯤꯟꯁꯅꯦ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯃꯀꯨ ꯆꯥꯕꯤꯗꯨꯅꯦ ꯁꯤꯅ ꯀꯥꯡꯍꯧꯅꯦ ꯀꯥꯡꯍꯧꯁꯦ ꯁꯣꯏ ꯁꯣꯁꯅꯦ ꯍꯥꯞꯄꯤꯁꯦ ꯀꯩꯅꯣꯒꯨꯝꯕ ꯚꯦꯖꯤꯇꯦꯕꯜꯗꯣ ꯕꯣꯏꯜ ꯇꯧꯔꯒ ꯇꯧꯕꯗꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯆꯠꯂꯨꯁꯦ ꯊꯦꯡꯉꯕꯅꯦ ꯍꯣꯕꯤ ꯊꯣꯛꯂꯛꯏꯅꯦ ꯆꯠꯈ꯭ꯔ ꯑꯣꯁꯂ ꯇꯥꯃꯣ ꯍꯥꯟꯅ ꯆꯠꯂꯝꯃꯕ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕ ꯍꯣꯏꯗꯅꯦꯕ ꯍꯥꯟꯅ ꯍꯤꯟꯖꯥꯡ ꯁꯦꯝꯕ ꯌꯥꯎꯔꯨꯏꯌꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯧ ꯂꯥꯛꯏꯅꯦ ꯑꯩꯗꯤ ꯄꯨꯡ 12 ꯇꯥꯔꯕ ꯀꯨꯏꯔꯔꯣꯏꯗꯤ ꯈꯪꯉꯦꯅꯦ ꯍꯥ ꯐꯣꯟ ꯀꯛꯊꯠꯂꯛꯄꯗꯨꯗ ꯀꯨꯏꯔꯔꯣꯏ ꯈꯪꯉꯦꯕ ꯇꯞꯅ ꯇꯧꯒꯦ ꯃꯅꯤꯡꯗꯣ ꯌꯦꯡꯉꯣ ꯍꯥꯏꯐꯦꯠꯇꯪ ꯌꯥꯔꯅꯤꯀꯣ ꯀꯩꯀꯩ ꯊꯣꯡꯉꯝꯃꯒꯦ ꯆꯤꯛꯀꯟꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡ ꯉꯧꯃꯤꯟꯅꯔꯦ ꯑꯃꯗꯨꯁꯨ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯃꯥ ꯂꯣꯏꯁꯤꯜꯂꯝꯃꯦ ꯐꯨꯠꯄꯤꯗꯣ ꯗꯁꯀꯨꯁꯀ ꯍꯥꯏꯗꯣ ꯑꯗꯨꯒꯤꯔꯣ ꯑꯇꯩꯗꯤ ꯂꯣꯏ ꯂꯩꯔꯦ ꯗꯁꯀꯨꯁꯀ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯅꯛꯃꯟꯒꯤꯗꯅ ꯍꯦꯟꯗꯣꯛꯑꯒ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯔꯛꯏꯅꯦ ꯂꯥꯟ ꯂꯩꯉꯣꯁꯦ ꯑꯣ ꯀꯩ ꯂꯩꯔꯛ ꯀꯧꯋꯦꯕ ꯁ꯭ꯋꯥꯏꯖꯝ ꯂꯩꯔꯛ ꯑꯩ ꯉꯁꯥꯏꯗꯤ ꯌꯥꯝ ꯇꯞꯅ ꯊꯧꯕ ꯍꯣꯔꯟ ꯑꯃ ꯇꯧ ꯑꯍꯟꯗꯤ ꯈꯪꯉꯤꯕ ꯇꯣꯅꯤ ꯐꯤꯁ ꯁꯦꯟꯇꯔꯁꯤꯁꯨ ꯏꯃꯥꯟꯅꯕꯩꯅꯤ ꯑꯣ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯗꯣ ꯁꯤꯕꯨꯛꯇꯤ ꯄꯥꯛꯏ ꯂꯝꯕꯤꯁꯦ ꯄꯥꯛꯏꯗ꯭ꯔꯣ ꯄꯥꯛꯄꯨꯗꯤ ꯄꯥꯛꯑꯦ ꯁꯤꯟꯕꯗꯣ ꯅꯄꯥꯛꯄꯤꯒ ꯌꯥꯝ ꯐꯖꯅ ꯊꯥꯍꯧꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯃꯁꯦꯠꯇꯨꯗ ꯃꯣꯏ ꯀꯥꯏꯗꯅꯣ ꯁ꯭ꯋꯥꯏꯗꯔꯣ ꯌꯧꯔꯦ ꯌꯧꯕꯒ ꯁꯤ ꯇꯦꯁ ꯇꯧꯍꯜꯂꯤ ꯆꯤꯛꯀꯟꯗ ꯁꯀꯨꯁ ꯚꯦꯖ ꯃꯌꯥꯝ ꯍꯥꯞꯄꯒ ꯐꯨꯠꯄꯅꯦꯕ ꯍꯥꯎꯋꯦ ꯌꯥꯝꯅ ꯌꯥꯝ ꯐꯖꯩ ꯁꯤꯒꯤ ꯄꯦꯟꯇꯤꯡꯁꯦ ꯇꯥꯃꯣ ꯃꯃꯥꯟꯅꯕꯅ ꯌꯦꯛꯏꯅꯦ ꯁꯟꯖꯤꯠꯁꯤꯅ ꯐꯖꯗ꯭ꯔꯥ ꯃꯅꯝꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯀꯩꯅꯣꯁꯦ ꯃꯣꯡ ꯀꯥꯇꯤ ꯀꯛꯀꯦꯗ ꯂꯩꯖꯔꯛꯑꯕꯅꯤ ꯉꯁꯥꯏ ꯅꯨꯡꯉꯥꯏ ꯀꯥꯇꯤꯗꯤ ꯑꯗꯨꯝ ꯀꯛꯄꯅꯤ ꯀꯥꯇꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯇꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯝꯗꯁꯨ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦꯕ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯁꯤ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯦ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯏꯟꯖꯥꯡ ꯈꯛꯇꯪꯒꯤ ꯊꯝꯃꯤꯅꯦ ꯁꯤꯗꯅꯦ ꯑꯩꯅ ꯑꯃꯨꯛ ꯄꯨꯁꯟꯕ ꯁꯤꯗꯅꯦ ꯔꯣꯀꯤꯌꯟ ꯃꯌꯨꯔ ꯂꯩꯍꯧꯔꯦ ꯍꯥꯏꯁꯦ ꯁꯥꯎꯖꯔꯛꯀꯅꯤ ꯑꯗꯨ ꯀꯩꯅꯣ ꯇꯧꯋꯦ ꯁꯦꯂꯠꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯁꯤꯗ ꯈꯔꯗꯪ ꯂꯧꯍꯧꯔꯒ ꯌꯥꯅꯤ ꯁꯤꯁꯤꯅ ꯆꯥꯛ ꯃꯥꯜꯂꯦ ꯑꯩꯗꯤ ꯈꯨꯠꯁꯦ ꯂꯣꯏꯅꯃꯛ ꯅꯥꯟꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯆꯥꯛ ꯁꯦꯂꯠ ꯂꯩꯔꯦ ꯏꯔꯣꯟꯕ ꯂꯩꯔꯦ ꯁꯤꯅ ꯑꯐꯨꯠꯄꯤ ꯆꯤꯛꯀꯟ ꯑꯐꯨꯠꯄꯤ ꯑꯩꯈꯣই ꯇꯦꯁ ꯇꯧꯈ꯭ꯔꯕꯅꯤꯗ ꯌꯥꯝ ꯍꯥꯎꯔꯦ ꯁꯤꯗꯤ ꯃꯃꯥꯅ ꯂꯣꯜꯂꯛꯄꯅꯦꯗ ꯏꯔꯣꯟꯕꯁꯦ ꯃꯃꯥ ꯂꯣꯟꯕ ꯏꯔꯣꯟꯕꯁꯤꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯕꯣꯜꯒꯨꯝꯕ ꯑꯃꯗ ꯑꯗꯨꯝ ꯈꯥꯏꯗꯣꯛꯍꯧꯔꯁꯨ ꯌꯥꯔꯦ ꯕꯥꯎꯜꯗ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯌꯥꯝ ꯀꯟꯅꯗꯤ ꯀꯩꯁꯨ ꯌꯥꯝ ꯆꯥꯛꯁꯦ ꯌꯥꯝ ꯐꯖꯔꯦ ꯑꯩꯈꯣꯏ ꯆꯥꯕ ꯌꯥꯔꯦ ꯉꯥꯇꯣꯟ ꯉꯥꯏꯒꯤꯁꯦ ꯍꯥꯏꯔꯣ ꯌꯥꯝ ꯆꯣꯞꯄꯗꯤ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯁꯤ ꯆꯥꯕ ꯍꯧꯔꯁꯦ ꯃꯣꯃꯣꯁꯨ ꯍꯩꯗꯤ ꯍꯩꯕꯅꯦ ꯊꯥꯖꯗꯅꯅꯦ ꯊꯥꯖꯗꯦꯗ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯃꯣꯃꯣ ꯁꯥꯎꯖꯔꯛꯆꯅꯤ ꯃꯉꯣꯟꯗ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯧꯗꯅ ꯆꯥꯕꯐꯥꯎ ꯇꯪꯈꯥꯏ ꯑꯃ ꯂꯣꯏꯁꯜꯂꯛꯈ꯭ꯔꯕꯅꯦ ꯑꯗꯨꯐꯥꯎꯗ ꯊꯥꯖꯗꯦ ꯍꯥꯏ ꯅꯪ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯍꯥꯞꯄ꯭ꯔꯥ ꯍꯥꯞꯄꯦ ꯑꯣ ꯃꯥꯟꯕ ꯅꯪ ꯍꯥꯞꯄꯔꯣ ꯑꯩ ꯃꯃꯥꯡꯗ ꯑꯗꯨ ꯌꯥꯝ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯍꯥꯎꯋꯦ ꯂꯩꯈꯤꯕꯗꯣ ꯇꯜꯂꯤ ꯑꯗꯨ ꯍꯥꯞꯄꯣ ꯑꯩꯁꯦ ꯑꯗꯨ ꯑꯩ ꯍꯥꯞꯄꯣ ꯃꯔꯤꯗꯣ ꯑꯩ ꯍꯥꯞꯄꯣ ꯁꯤꯗꯤ ꯌꯥꯔꯣꯏ ꯁꯤꯗꯤ ꯌꯥꯔꯣꯏ ꯍꯥꯞꯄꯨ ꯀꯩꯅꯣ ꯅꯠꯇꯦ ꯀꯥꯇꯤꯅ ꯀꯛꯊꯠꯅꯁꯦꯕ ꯄꯨꯂꯞ ꯆꯥꯃꯤꯟꯅꯁꯦꯕ ꯑꯗꯨꯗꯤ ꯈꯪꯗꯦꯍꯦ ꯁꯤꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅꯦ ꯅꯣꯛꯅꯤꯡꯉꯤꯁꯦ ꯁꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯑꯃꯗꯤ ꯀ꯭ꯔꯦꯛ ꯆꯠꯂꯦ ꯃꯣꯏꯅ ꯁꯤꯗ ꯑꯗꯨꯝ ꯀꯣꯛꯁꯜꯂꯤꯔꯕ ꯁꯤꯁꯦ ꯀꯣꯛꯑꯝꯃꯤ ꯍꯥꯏꯌꯦ ꯗꯥꯝꯊꯣꯏꯅ ꯍꯥꯏꯗꯤ ꯂꯥꯛꯑ ꯀꯣꯛꯑꯝꯃꯤꯅꯦꯅ ꯑꯃꯗꯤ ꯇꯥꯃꯣ ꯀ꯭ꯔꯦꯛ ꯁꯤ ꯆꯠꯂꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯣꯛꯄ
Kuya. Maru mamdi crack chale. Macha olak tanako. Atu sidi kantor mi nga hangoi bandi. Satlammi. Sat pa hogala ai di am sat pa angkha kuira ka thoga amne. Pat khiddu charu kat pe ang. Imale onlaro. Olaro ya. Inge weather-sina onlaro. Kainom na su khum nai dana. Sidi lai haw na tra. Ale hauni da hauni. Nate hauni. Ango bole haw do. Lasing na hauni mani chite. Sisu akang go sam yaw re. Si sam phazar. Sam phazar de noi sile di yeng jam nungai ni akoi bu jong. Kai ba? Koi su je ke sam thong da lai re. Lai. Moi de ki. Mal pas story ji ma kan da. Koi si ke sam thong da je. Ni khoi nang le na sorry ni. Cái nó tao kìa sang cái màn cái lấy cái chiếc glass đấy hai cái lắm thế Anh rất cái mình nào. trái hình dáng em hào cái đấy thôi mỗi trái hình dáng này em được hào cả Hậu mình nó cái nấm tô này. là tuôn Cái rồi gì tích tích lò này. tuôn rồi em trái để tao mà được sari nung sai em đó ai cái dress mà nung để đi nghe nó khăn gặp mà bàn để em xả lại làm ꯊꯝꯕꯧꯗꯣ ꯑꯃꯗ ꯆꯥꯝꯃꯅꯤ ꯑꯁꯤꯗꯤ ꯆꯠꯂꯝꯗꯥꯏꯗ ꯑꯩꯈꯣꯏ ꯂꯩꯒꯦꯁꯤꯀꯣ ꯄꯥꯈꯣꯟꯅꯁꯦ ꯂꯩꯔꯛꯁꯤꯔꯥ ꯀꯩꯅꯣ ꯈꯨꯠ ꯅꯨꯡꯊꯤꯜ ꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏ ꯅꯧꯗꯦ ꯄꯥꯜꯂꯛꯁꯤꯔꯣ ꯄꯥꯈꯣꯟꯁꯤꯔꯣ ꯑꯁꯤꯅꯦ ꯅꯪ ꯄꯥꯈꯣꯟꯅ ꯉꯁꯥꯏꯗ ꯍꯥꯏꯔꯤꯁꯦ ꯄꯥꯈꯣꯟꯁꯤ ꯆꯥꯅꯤꯡꯕ꯭ꯔꯥꯕ ꯆꯥꯅꯤꯡꯕ꯭ꯔꯥ ꯑꯩꯅ ꯍꯪꯉꯤ ꯑꯩꯗꯤ ꯄꯥꯝꯃꯦ ꯀꯣꯕꯤꯁꯦ ꯀꯌꯥ ꯑꯣꯟꯒꯦ ꯀꯣꯕꯤꯁꯦ 9 ꯑꯣꯜꯂꯦ ꯀꯦꯖꯤꯗ 50 ꯑꯣꯜꯂꯧꯁꯦ ꯕꯖꯥꯔꯗ ꯂꯧꯔꯣ ꯌꯦꯡꯉꯣ ꯄꯥꯏꯔꯤꯁꯦ ꯌꯦꯡꯉꯣ ꯌꯥꯎꯋꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯦꯕ ꯀꯥꯎꯒꯅꯕꯅꯦ ꯍꯥꯞꯄꯣ ꯍꯥꯞꯄꯦ ꯀꯩꯅꯣ ꯉꯧꯔꯣ ꯉꯧꯕ ꯃꯃꯥꯏꯗꯣ ꯍꯥꯞꯄꯤꯔꯛꯎꯅꯦ ꯌꯣꯡꯆꯥꯛꯁꯤꯗꯤ ꯃꯔꯨꯗꯤ ꯆꯥꯎꯔꯦ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯃꯀꯨ ꯆꯥꯕꯤ ꯍꯨꯝꯗ꯭ꯔꯥꯕꯤ ꯄꯋꯥꯗ ꯑꯃꯨꯛ ꯀꯨꯝꯃꯨꯔꯁꯦ ꯍꯥ ꯁꯤꯗꯤ ꯀꯨꯝꯃꯒ ꯀꯥꯈꯠꯄꯒ ꯂꯣꯜꯂꯦ ꯑꯩꯒꯤ ꯕꯦꯒꯁꯦ ꯈꯨꯠꯇ ꯄꯥꯏꯅꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯦ ꯇꯥꯃꯣꯅ ꯍꯥꯏ ꯑꯗꯩꯗꯨꯗꯅꯦ ꯀꯩꯅꯣꯁꯨ ꯇꯧꯕ ꯀꯩ ꯍꯥꯏꯅꯤ ꯌꯥꯟꯁꯤꯟꯕꯁꯤꯅꯗꯤ ꯁꯝꯃꯤꯗꯅꯀꯣ ꯑꯗꯣ ꯃꯔꯤꯁꯦ ꯂꯧꯊꯣꯛꯄꯗꯤ ꯌꯥꯗꯦꯕ ꯑꯩꯅ ꯈꯨꯠꯅꯗꯪ ꯄꯥꯏꯅꯤꯡ ꯇꯥꯔꯗꯤ ꯃꯔꯤꯁꯦ ꯃꯅꯨꯡꯗ ꯍꯥꯞꯄꯒ ꯄꯥꯏꯗꯦ ꯊꯝꯕꯧꯗꯣ ꯂꯨꯄꯥ 100 ꯄꯤꯌꯦ ꯑꯃꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯃꯀꯨ ꯆꯥꯕꯤꯗꯨꯅꯅꯦ 70 ꯄꯋꯥꯗ 70ꯅꯤ ꯕꯧ ꯌꯥꯝ ꯂꯩ क्या पीनो अंक फेलो चनी की अहम से तांग चनी की लोटे पाल चनी मंगा तो लोगे चनी मंगा तो लोगे असि मनी ऐसा सिदी हम नुगाइरे हो क्या यो चावरे खजर चंपुदा खगा हाबलो हाउद्रा ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯁꯥꯡꯅ ꯑꯗꯨꯝ ꯄꯥꯏꯔꯒꯦꯔꯥ पाइरगे गाड़ी दा हान हाबचनबानि फारम यामसु लाक्ट्रिदनको ꯁꯣꯝꯗꯗꯤ ꯀꯩꯁꯨ ꯂꯩꯔꯝꯃꯔꯣꯏ पोट अमनि याते सुम येंगिगे हंगामसे क्या पीगे हां कुंथ्रा याम तांगमंद्रो
ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯒꯖꯔꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯂꯩꯅꯤꯡꯕ꯭ꯔꯥ ꯂꯩꯗꯤ ꯂꯩꯅꯤꯡꯕ ꯂꯩꯔꯣ ꯂꯣꯏ ꯆꯥꯝꯊꯣꯛꯄꯤ ꯇꯛꯊꯣꯛꯄꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯒꯖꯔꯁꯦ ꯀꯌꯥ ꯑꯣꯟꯒꯦ ꯃꯔꯐꯨ ꯃꯔꯐꯨꯗꯤ ꯀꯌꯥꯅꯣ 80 ꯀꯤꯂꯣꯗ ꯂꯧꯁꯤꯜꯂꯛꯑꯣ ꯀꯩꯅꯣ ꯄꯤꯕꯤꯔꯛꯑꯣ ꯀꯩꯅꯣꯗꯤ ꯑꯁꯤ ꯕ꯭ꯔꯣꯀꯣꯂꯤꯗꯤ ꯀꯌꯥ ꯍꯨꯝꯗ꯭ꯔꯥ ꯑꯣꯜꯂꯦ ꯁꯤꯒꯨꯝꯕꯁꯤꯗꯤ ꯍꯥꯞꯄꯤꯔꯛꯑꯅꯨ ꯑꯁꯤꯗꯤ ꯊꯝꯕꯗꯤ ꯌꯥꯗꯤ ꯌꯥꯔꯣꯏꯍꯦ ꯁꯤ ꯀꯥꯝꯗꯤ ꯊꯨꯡꯉꯥꯏ ꯇꯧꯋꯦ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤꯗꯤ ꯃꯌꯥꯝꯒꯤꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯅꯠꯇꯦ ꯊꯝꯕ ꯌꯥꯔꯣꯏꯗꯤ ꯐꯖꯅ ꯆꯥꯝꯊꯣꯔꯛꯄ ꯏꯁꯤꯡ ꯆꯣꯠꯄꯁꯤꯒꯤꯅꯤ ꯕ꯭ꯔꯣꯀꯣꯂꯤꯁꯦ ꯈꯔ ꯄꯤꯛꯄ ꯌꯥꯎꯗ꯭ꯔꯣ ꯑꯩ ꯑꯝꯇ ꯈꯜꯂꯛꯀꯦ ꯌꯥꯔꯅꯤ ꯀꯣꯕꯤ ꯂꯩ ꯉꯥꯛꯇꯪ ꯂꯩ ꯏꯪꯉꯀꯥꯟꯗꯨꯗ ꯑꯃꯨꯛ ꯒ꯭ꯂꯥꯁꯁꯦ ꯑꯃꯨꯛ ꯍꯥꯏꯒꯠꯂ ꯂꯣꯏꯔꯦ ꯁꯥꯔꯕ ꯑꯗꯨꯗꯤ ꯅꯨꯡꯁꯥꯁꯨ ꯊꯣꯛꯏꯕꯅꯤꯅꯅꯦ ꯁꯤꯒꯤ ꯗ꯭ꯔꯦꯁ ꯑꯊꯥꯕ ꯃꯌꯥꯝꯁꯤꯒ ꯍꯣꯕꯤ ꯄꯣꯠ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯆꯠꯄꯗꯣ ꯑꯃꯨꯛ ꯁꯥꯒꯠꯂꯛꯑꯦꯕ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯣꯕꯤ ꯀꯩ ꯂꯩꯗꯣꯔꯤ ꯑꯃ ꯋꯥꯠꯂꯤ ꯁꯤꯗꯩ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯤ ꯂꯩꯔꯔꯣꯏ ꯍꯋꯥꯏ ꯊꯥꯛ ꯃꯀꯨ ꯆꯥꯕꯤꯗꯨꯁꯨ ꯑꯃꯗꯪꯅꯤ ꯌꯥꯍꯧꯔꯤ ꯐꯖꯗ꯭ꯔꯥ ꯉꯛꯇ ꯉꯥꯏꯕ ꯃꯥꯜꯂꯦ ꯍꯥꯏꯗꯣ 50 ꯄꯋꯥꯗ ꯇꯥꯃꯣꯅ 50 ꯍꯥꯏꯔꯀꯥꯟꯗ ꯃꯔꯐꯨ ꯍꯥꯏꯔꯀꯥꯟꯗ ꯈꯪꯗꯕ꯭ꯔꯥ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯅꯨꯃꯤꯠꯁꯦ ꯀꯥꯟꯆꯤꯄꯨꯔꯒꯤꯅꯦ ꯀꯩꯅꯣ ꯃꯅꯤꯡꯗꯨꯅꯦ ꯀꯥꯟꯆꯤꯄꯨꯔꯒꯤ ꯃꯅꯤꯡꯒꯤ ꯂꯝꯕꯤꯗꯣ MUꯒꯤ ꯑꯗꯨꯗꯒꯤꯅꯦ ꯂꯥꯛꯏꯁꯦ ꯐꯖꯗꯕꯤꯁꯦ ꯉꯁꯥꯏꯗꯣ ꯀꯩꯕ ꯎꯐꯨꯟ ꯕꯪ ꯀꯥꯔꯒ ꯂꯥꯛꯏꯁꯤꯡꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯏꯔꯦ ꯎꯐꯨꯟ ꯂꯦꯟ ꯑꯣꯜꯂꯦ ꯍꯧꯖꯤꯛ ꯑꯁ ꯃꯃꯥꯡꯗ ꯒꯥꯔꯤ ꯆꯠꯂꯤꯁꯦ ꯎꯔꯛꯇꯕꯩ ꯃꯑꯣꯡꯗ ꯂꯥꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯎꯐꯨꯟꯅꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯌꯧꯔꯛꯑꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯅꯨꯃꯤꯠ ꯀꯩꯀꯩ ꯐꯖꯕꯅꯦ ꯐꯖꯩꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯐꯖꯩ ꯍꯥꯏꯔꯛꯀꯗꯣꯏꯅꯤꯁꯦ ꯐꯖꯕꯅꯦ ꯑꯗꯣ ꯅꯨꯃꯤꯠꯀꯁꯦ ꯉꯥꯡꯉ ꯊꯣꯛꯒꯠꯂꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯍꯜꯂꯛꯑꯕꯅꯦ ꯑꯗꯨ ꯏꯁꯩꯗꯨ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯇꯧꯔꯤꯁꯦ ꯑꯗꯨ ꯅꯠꯇꯦ ꯑꯃꯗꯣ ꯀꯥꯎꯔꯕ ꯅꯥꯃꯤ ꯇꯦꯔꯥ ꯑꯗꯨꯅꯤ ꯇꯥꯃꯣ ꯁꯛꯂꯩꯗꯤ ꯑꯩꯅꯅꯦ ꯑꯃ ꯍꯥꯏꯌꯦ ꯑꯁꯤ ꯏꯁꯩ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯑꯁꯤ ꯏꯁꯩꯁꯤꯅꯦꯕ ꯀꯤꯆꯟꯗ ꯉꯁꯥꯏ ꯁꯛꯅꯔꯝꯕꯗꯨ ꯇꯥꯃꯣ ꯁꯛꯑ ꯀꯥꯈꯠꯂꯛꯄ ꯀꯥꯏꯗ ꯏꯁꯩꯅꯣ ꯁꯤꯅꯤ ꯀꯩꯁꯥꯝꯊꯣꯡ ꯃꯄꯥꯗꯣ ꯑꯃꯨꯛ ꯌꯧꯔꯦ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯃꯊꯪ ꯑꯃꯨꯛ ꯂꯩꯔꯨꯔꯒ ꯂꯥꯛꯑꯦ ꯂꯣꯏꯔꯦ ꯁꯤ ꯃꯉꯥꯏꯔꯤꯅꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯆꯥꯛ ꯆꯥꯕ ꯆꯠꯊꯣꯛꯎꯔꯦ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯊꯣꯛꯎꯔꯦ ꯉꯔꯥꯡ ꯀꯩꯅꯣꯗꯣ ꯀꯧꯅꯥꯒꯤ ꯂꯩꯐꯝꯗꯣ ꯂꯥꯎꯅꯦ ꯑꯩ ꯊꯤꯟꯒꯦ ꯂꯥꯎꯅꯦ ꯀꯩ ꯇꯥꯔꯅꯤ ꯑꯅꯤꯗꯣ ꯀꯅꯥ ꯉꯥꯎꯔꯤꯅꯣ ꯈꯪꯅꯗꯕꯗꯣ